Pakistan based over X account kayana Meitei ki mathakta phawba wafum kya sandokli account singa si Kuki Zo CSO singa Yamna nakna sali Pakistan based over fake account kayana X ta Meitei ki mathakta phawba phatabu wafum kya sandokli adu bahari account singa si Kuki Zo ki civil society organization ITLF Kotu amasung Kuki Zo Council ga yam nakna satpaga loina tuan pakum puthokuna propaganda copy tokhi High groups in the ITLF Kotuam Kuki Zo Council and Nakna Satpagaluna, BJPMS Meitei community would say do not Patava Wakalun Shakali. Masigi Kudong Sablo, Nambol Tokiva, Kudong Tipa Taudo, Panbagaluna, Taudo, Assam Rifles Personal Taralekitri, Arambai Tingolna, Makatana, Strike Togani Haina, Kihelena Aramba propaganda in Tagali. Posting a second pump yaw the Bamadi Tigalu without Mawongsa the Sashinabang Akweramki. Masigi Manusana, BJP MP Suoriba, Maharaj Sanazavala Shimbi Mathakta, Arambai Tingol, Pandunu Wapum Cap, Fungo Pasomani, Masigi Mathakta, group singers in Equiquid and Nambol Toki Patau Lakidava, Mishinga du Gimayota, Meitei Bulana Pautokuna, anti India narrative Kashakali, Masima Palevaki Kutsangla Tawni. BJP amasu Meitei singi mathakta ngihak leitana phataba wapam sandokliba amasu Kuki Zo singu sogolibe accounts ngadugi manungda tactical tribune zulia kendrita amadi ate account ke yauri haiba group singasina aranbu wapam ke iduna Meitei amadi BJP ki mathakta akan mamong sasina wapam sing campaign tawri maraksida leba asidigi Salini Sukla ka account amane Meitei singu maral siboloina maral sana zawbala shimbabu maral shidi hariba mi eski mathakta MP lesim sana zawbana FIR lokna ba complaint takre hariba wapam singasida Pakistan gi agent sing mapung phana saru yari habisi mayek singa takle haina report sina makhatana haidi Saibol Thaudoki Kona government pakum pirakna vakhankhri Kuki rights body na compensation pina claim tawri Mamang Saida Saibol village the Kuki no pisinga protest thabara security force na aso open ngan khibegi compensation pina ba Manipur High Court ta tharakiba petition amada Manipur High Court na unanimous state government na pakum pirakna vakhankhri Kuki Women's Organization for Human Rights Trans petitioner oiraga tharakiba case adu justice Egoneswar Sharma gi court ta hearing sa thakiba roidana official respondents na sayol ohum gi manunda counter affidavit file tawbagi matam pikhi duga rejoinder affidavit lairabadi sayol ani gi manunda pirakna ba court na khanki case asigi mathangi hearing October 13 sathanaba court na matam lephi Kuki Women's Organization for Human Rights trans na file tawrakiba plea amada Manipur ki Saibol village ta protest over CRPF na rocket launcher season naraga kulai pai de Kuki no pi protester tamthina sokale haina maral siri thaudo du ga mari leidana SIT special investigation team na criminal case ma register tawduna phajana thigana ba prayer torakpadigi justice Egoneswar Sharma na hauzik formal notice amata mari leina ba authority ta thadana ba right akhi Advocate General Lenin Hizam na security processing ki duty to buda makoi ki moral da effect to gani dura makoi da notice thadana ba oppose toki Central Government Council BR Sharma na su official respondent khaktana case asi contempt tawna ba submit toki petitioner organization ki damak lakiba senior advocate Anand Grover na ramasi ki matang na court matik sa right tabi haijaki Ward submit Torokiba du Kalabamatu respondent number 7 degi 9 CRPF personal power defer toki Madurigi Kona crime law si petitioner when represent Tawe and right aki Ajay Kumar Anurag Sarkar Madi Arjun Krishnan asi senior advocate Anand Grover Nalusinki Timasi numbers of advocate voting Sorodigi Sungnai make a gon may amadi Kamay lung Sumthai Liuna assist toki Advocate General Lenin Hizam advocate as Niranjan Eastern Government ki appear toki Central Reserve Police Forces ki oina advocate BR Sharma appear toki Meitei na SD list hanjna na bohona pada mapung phana sagot kani Ramdas Athawali Manipur gi Yelhomi Meitei na schedule trap SD oramari ki general status ta laiki bedagi Yelhomi amana phangpham thukwa hak adu phangdana lakli masigi damakta Furup asibu SD list salana na demand tawdun lakli Meitei sing na SD list hanjana na pohona pada sangsilakpa khongjang da mapung phana party amadi mak masana sakot kani haina Social Justice and Empowerment ki Union Minister of State amadi
Republican Party of India Athawaligi National President Ramdas Athawal in Photokri. Haribo RPI Manipur State Delhi Youth Wing na Sinduna New Delhi ki Maharashtra Sadan Satakiba RPI Youth Conclave Amasum Party is the known sanction like members in Taram Opagi Thoramda Atuba Mitunglen on a Saruk Yaraduna Photokuni. Mana Makata Nahai. Meitei singi phangpham thokpa hak ama oiriba SD list salhallu haiduna Union Travel Affairs Minister Zoal Oram gahthingna unaduna aiba sirol singba pishin kibatu lekhi RPI party as state party oina sakang kibaga loina regional party ama oina Meitei ne SD list salnang na pohona bada full support pi duna angam thak to honagani amaramna Manipur hauzik mapana ki sangsilakhiba immigrants na masing hen kituna yellow missing awab kyam yunari maram aduna Manipur NRC sana hallu hari basisu party asina sokoli NRC sana bada base year 1951 oigeda bani hari basisu maram sabu opni maram asina NRC 1951 base year oiduna kanglon kaina Manipur sangsilakhiba illegal immigrants sing masamasagi maramda halanki gadabani mana makata na hai Manipur hauzik thuklibi irang asidi anti social element kayana national highway thingjinduna free movement ki handana lagi Makoi gumba anti social element asida ngasidi Manipur sa khotlamjel maning hanba state amori masipuna maksing asigi mayokta RPI na lepri hana su phungdokhi nakala maromna party asigi state committee ki president Mahesh Thanaujan phungdokhi bada Manipur hauzik laidiba irang asi loisindaba lammi chatpa yadaba NRC satnagani hairaga satnadaba Meitei sing SD list lehendaba IDP singi lairibi issue amat loisindana lairi asigumba phiba masida lamdam asigi naha singna kari phirep lawgani haibado munna khangba mathakta Manipur goina hokiba sei khara sida oiragli political gi scenario si khwaidi gi lebti bani Manipur house BJP sei natraga Congress sei biati BJP da khara ngang luragana Congress na thadopani Congress ta ngang luragana BJP na thadopani haiba wakhalo na laikri masimak semdok mathakta Manipur kari thukli kari tawli haibisi Manipuri sing hena khangadabani madu khanglaba matung lairiba national gilu singba singsu khangan mangamgadabani leader singsu Manipur gi damak leplaklaba honaba mathau tai hena su phungdokhi Kunai sina makoibu inthok tuna thamlabra lon thoktaba na pangba singna sinma thoramda mithunglen amata lakhidri Kunai sida hingminari ba lon thoktaba na pangba singna sinba International Day of Science Languages ki thoramgi invitation mithunglen oina yauriba Manipur ki governor Kumar Balamadi atopa mithulen amada thoram yauba lakhidri makoina piranga iroinara makoi gi hak talakli makoi bukhunai sina inthok pirabra haina wahang kya ngakli Barol thoktraba madi mana tadraba miyoi singi pungning thawanaba makoibu miyoiba amagi sabsaba right mapung phana phanganabagi dama malamgi mapum khudingda pangthoknariba International Day of Science Languages ki thoramasi Manipur goina su all Manipur Association of Deaf and na no human right without science languages right hiram the Impalgi Major Kulda leba Manipur Press Cup ki lokta kola pangthoknaba semsaki ngase pung tara mathuri haugadaba thoram amada Manipur ki governor Kumar Bala social welfare ki director Anna Aramba State Commission for Persons with Disabilities Manipur W Birahari amadi association asigi president Rohan Film Singh mithunglen oina saruk yagana haina chepawiki ngase ayuk ki pung tara mathuri haugadaba thoram adu ka hena theng tharakpadi ki pawmisingna hanglubada makhoi pumba nungsuk nungjangna kaptun lerangki Mithunglen sing amata laktabadagi ni haina khanglak-tuna lainga ki mari lena officials na pau phawmaduna social welfare department ki deputy director Langpulapa Daneswara madi State Commission for Persons with Disabilities Manipur Birahari mapumudura laktu nukhel pung amata rakum matamna thoram pangtokhi lainga ki officials sing ki maikede ki phongdor khibada thoram asigi damak sabsaba invitation pirakhiba laiti haina phongdorki masa khangdar invitation da ming hapsin boirangki mangjongnuna mithunglen sing da se pau ningthina tawramdara invitation number Manipur ki governor social welfare director yawn official kya hapsinduna thoram pangthokna sem saramani association ki president Rohan Philemna daita lawragani haiduna sinkiba invitation ki thaba mapung phana tawramdre haina khangnaraki loina ngasi pangthokadaba thoram adu association ki president state ki wangmada lekhibana mak masa phawba saruk yaba laklamkidi aduma Manipur ki governor da athoiba mithunglen oinaba hairubagi CAP sulubati lekhi
Madugi Sapsaba Pakum Pirak Palaki, Hina Silly Langlibus in the Fondoraki. Mahogi the President invitation Loki Taudangsing Pangtolam the Benakiri. President Gi Daiti Yauda Manba Tong Mahogi, right Mat Pugumani Haiduna, Nantu Pangambagi Pangal later Pamadi, Tabangambagi Tauna later Muation at Tamoishona Pin of a gap Fondoraki. Mata Sida Tawong Adubu Marol talked about Mana Tadra Bamuation Aduna, Mahogi, right Mat Pagumbagi. Matpugumbani haina penda bakya fudoraki ngarangi thawong si makhoi gi right matpaga pangkhani makata na makhoi karamba thabak tawgani habisi samamna pukhali loina thokiba khudong sa da singa sigi teksa kanana pugadori makhoi bu khunai sina inthok tuna thambira bra hain hanglaki ngasigi numira si malem gi oina di festival ma gumani masum daita lokiba misak aduna function asi pangthokpada khudong sadri haina mangjuna haidok lambana hena phai adubo man utliba thawong si yamna nungaitaba phawi association gi president yani haiduna invitation gi daita lokraba thabak to onthoraktaba thawong adu marol thoktraba madi mana tadraba singi right matpa madi ikai khumnada bani lawi haina penaba phongdoraki nungthul pungamaga makhairum tarakpa thoramadu state commissioner for person with disabilities Waikok Bihari social welfare department gi deputy director Langkolap Daneswar Amasum Star Science School of DIF ki founder di David Samadi Mr. India DIF Tarakrava Bibihari Low Lamhana Mithunglen Singwen Sarugyaduna Pangtuki Tharamga Madi Ledan State Commissioner for Person with Disabilities Welcome Birahari na Tharamga Madi Ledana Pungdokibada Marol Tok Rabamadi Mana Tadrava Singyauna Ladiba Person with Disabilities Kuding Makitama Langana Lepti Mokoi Yaudavada Apun Bokunayama Otokloi, Batam Pumbada Mokoki, right Singidama Lepkini Hans Pundoki. Nakalambaram, the social welfare director, Anna Arambamna, Aikogi Powiga, Tauramapumada, Tingnavigi Hangubada, Tauramadugi Matana Kariguma Matakan Baleti, Sepish Lakibasu, invitation Pirakibusuleti, the Shang Nadugma Tauramama Lake Kangam Labadi, Soyd and a Serb Yaramani, Gona Pau Tarakudi Tauramadugi invitation Lakravas, Tauram Kaidana, deputy director Takre Hana Singdoraki. Land registration gi anoba kanglon handong na bazomi sipsina taksilakli manipulanga land registration ga mari laidana thokiba anoba kanglon gi notification adu constitutional oi anoba kanglon tribal miyam gi right direct CSO tawni mara maduna haripa manipulanga thokiba land registration ga mari lainaba anoba notification adu handokada bani haina champur laiba zomi sip issuation taksilakli zomi sip issuation thadorakpa statement amagi matungina Tribal Miyamna Namna Kunda Laitaduna Ladiba Mapam Singga Majority Meitei Miyamga Kaidokuna Laina Kravas Masipaw Meitei Miyamna Tribal Land Kaya Lady Hen Supung Prakli Laibas na Nintam Pangrava Matung Singamadi Tamga Taina Lady Mapam Singda Meitei Fruki Miyamna Systematic Nine Manipulation Auduna Tribal Land Kya Tauduna Laki Manipulanga land registration ga mari lena thokliba anobu notification asi tribal miyamda constitution piriba safeguard sing adu systematic naina khudum chanana bagi lalong amani haina su phongdorakli khud thawa gi mut marale bising sarak phangjasanu doctor nurse amadi staff sing patient party na khud hekta thawa gi mutta healthcare providers sing tawriba thabak sing adu lalabdi maral gi matung ne logeba phangpam to sarak phangjagani haina Indians Medical Association IMF Manipur State Branch ki Secretary Dr. Soram Gautam Phudokti Haukiba Nuwaizu Numita Rims Nupi Ama Anga Unaraba Matung Laikida Wiki Wahauda Dr. Ama Miyamna Fukiba Du Yaning the Pafung Doctor Nangasi IMA Manipur State Branch na Sinduna Lampel Patali ba branch asigi complex thabak leptana wakat mi phamphamki State Resident Ladiba Dr. Sina Rimski Dr. Ama Furambiki Mayokta ngase pung taruk ti hayang yuki pung taruk phawo OPD amasum investigation service routine OT yauna service kudimak leptuna wakat mi phamadu phangkimani wakat mi phamadu da IMA Manipur State Branch Secretary Dr. Soram Gautam Nahai Dr. Ama Butamtina Furak Pasigi Matang Yati have Ama Kangana Wakat me from Masipamani Rimski Wina Haukipa Takara Ashida patient like Tabiki Sang Kalapana Miam the Piandava Asum Hangalapadi social media Rimski Dr. Nurse Amadi Staff Sing Paratam Birasi have Yamna Tenari Rims Katanatana Manava Makalgi Taudoks and Adumak Tatana Tui
hospital laklaba doctor leramdaba amadi hospital aduna mapung phaba facility leramdabadagi thawdoksing tattana thokpagi paw adumak lagi yamasigi matangda aikhoi punna wakhal taminaba matam oireki penaba kyagi matangda mathau toribi healthcare provider amata hekta tainabadi sumloi haba wapum phungduloduna phangna hai healthcare provider phuba madi institution da ekhai thingai ba tawbasing logi makhada sarak phungba yaribani kariguma thokliba thawdo adugi matangda thijinbada doctor natragana institution adu mara lairabati makhoisu adumak sarak phangbu ye haina palladuna wathok kudingi waroshin praknaba logeba yengda changsinbana khwaidigi sumbu khongtawai gani mobile lens tawgi kanaba laiti doctor amadi hospital sing solaga health service tawhunbada miyamda adum apan piribisni makatana kunjang singi wena governor unaba yauna rims ki director unaduna khanagani haba wapam phodoki popi thalambegi warning takri Senapati district umang kok tholaga popi thalambegi damak khabung khun ki chairman government na akan warning takri Manipur police control room degi siroman hai ngarang Manipur police na forest official singamasung khabung khun ki chairman gi matenga loinana drone sisinaraga popi thapam mafam sing khangdona ba aerial service ki upper amasum lower khabung khun sathaki ba aerial survey aduda saron hector kun go hum doirom na popi thana umang kok thoram ba masum mafum khradana popi khun ba horam bathina ki khun adu ki chairman na thari ba popi sing adu mangan khina ba masum makhata na popi thana ba hona ba da thingna ba akan ba warning tawkhian su paus da makhata na phongdorakli Thabak lepagi khongjang handokpagi MS na thagatba phungdurakli doctor singa thabak lepagi khongjang handokton hanagumna mathau tawna warep lawrakpa si taram oemadi rims da makhatan nuaitaba thaudok sing thoktana bu honagani haina institute asiki medical superintendent MS professor nepram sanjib na phungdurakli rims ki hold ngasi permission unabada MS professor nepram sanjib na handak thama makhairom sida hospital sida thoning da thaudok khara thokibasi yamna lebak thiben haina palladuna thokriba thaudok singa dugi matungina inquiry process leibasu yawbanina mi yam de hekta haiba khangan ba yaba yadabasu leiribani haiken su paus da makatari ado tender sun mem thamjaram ge hausi ko di mem paus matang sa lusinjarage masum makata ba no ba de mem pun ngamina saina channel siki makeri gi man from da makata na thamjari makata ba no ba de mem pun ngamina si